Ahanmamagtada Diamond TV channel midyang tabiriba singbu Nirmala Thangjamna taram nokjari ngasi Facebook live streaming da midyang tabiriba amadi YouTube live streaming da midyang tabiriba pumnamakpusu taram nokjari ngasigi puduna laksariba si Matam Wapham amadi Rashi Phal ngasigi ahanbada laukhachagadoriba si kanglai paki mairadagi laukhachagi Bharat Lanmina lengbanda bom kapnabu khulai thangatuna ngak senkhibagi maram karino hairiba sining asigi Matamgi Wafamda ahanbada laukhachagadoriba si Ngarang January ki tang kun nga mari da Manipur gi senglaba laifamlen oriba kanglagi utra sanglen mamangda arambai tengol na achoba thaudang lauduna Manipur da ariba meitei MLA minister sing Lok Sabha amasung Rajya Sabha gi MP ani yauna punna legislature kuntraga nipana wasak lauba loinana mifam pangthoktuna arambai tengol na maribak Manipur kannabagi damakta thamlakhiba pointeru ki wafam sing miyam gi mihut oriba singi khuyek pinakhiba aduga Mari lainana kangla laifam lengi akoi bemfam singda Central Security Force amadi State Security Force na ngak senbi akan bathabak chathaki amukta ukidriba mongda landa siznagadaba sakti lairaba khulai haibadi marfuga mathoi CM gi bom kapnaba Machin Central Force singi lengbanda thangatuna pareng sana sangna leptuna ngak senbi thabak chathaki Arambai tengol na achoba thaudang lauduna icham samna miyamgi mihut oriba singa pangthokiba mifam adubu aduki matik section na masing yamlaba security force sing thomjinduna ngak senbigi maram karino haibasi leibak miyamgi wahang oiri border town ama oiriba more da leiriba state security force sing mathakta foreign leibaki lalhoba sing yauna record rocket launcher kapsilaktuna RPG bomb phawwa sizinarakiba matam adudadi ngarang kangla mamangda ngak senba sathakibada Central Security Force singna lengbanda thangatuna bomb kapnaba afaba makhalgi khulai sing adu karigidamakta Bharat laingangna puthorakhidabano isam samna maraibak Manipur kannabagidamagta miyamgi mihut oriba kuntraga nipanga arambai tengol gi lochingba singa Mifam pangthokiba adubu yamna lana uhananaba hotnaba mali loinana Bharat Lanmi thauna lingjel sakti amadi afaba khulai masing thingamdana lei haibadu Manipur miyamda uhanduna gihanbagi thabak chatharak kribra haibasisu miyamgi wahang oiribani amaromda Manipur gda thorak liba thanipan sujilaklaba kanglokki irang asi kuki militant singna bom amadi nomai kapsinduna mitei micham miyoi kaya leptuna halakpa asidadi Manipur da lairiba Central Force singnadi afaba khusu khulai puthoktuna makhoiga lanthengnanaba honakhide kuki militant singna Central Force singi mamangda mitei khulda nomai kapsinduna landare khanglaba fawba yengduna laithoki habasi miyamna yamna pendaba haina ngangna khrabani aduna asengba laifamda Bharat ki lanmi singna mangjil thana songthoktuna afaba khulai puthoktuna kuki terrorist sing takthoknaba hotnaba ngamdraga ngarang icham samna Maraibak Manipur kannaba Manipur gi miyamgi mihut oriba miyoi kuntraga nipan ga arambai tengol gi luchingba singa kanglada mifam pangthokpa matamdadi karigidamak afaba makhalgi bom topna kapnaba khulai sing puthoktuna Manipur miyamda uhallibano haibasigi maram Manipur lengakna Manipur miyamda asengba khanghanpham thoi maduna tragadi Manipur lengak asi Bharat ki lanmi amadi afaba khusu khulai gi matengna namthaningba matamda hekta namthaba ngami haibadu gihanbani haina laudaba ngamloi haibasi leibak miyamgi thamoida phaunaribani haibi lengakna khangpham thoi masini kanglai paki meradagi laukhatchaba matamgi wafamda makatarakpada paunil kholdagi mulakhatchagi India gi Republic Day thoramda saruk yadaba India gi Republic Day gi thoram numita thoram asida Manipur gi miyam saruk yadaba chahi yam lakle miyamna saruk yaraktabagi maruoiba maramde lamdam asida lairiba khulai paiba lalolup singna numit asida general strike tarokpadagini Manipur bu Indiana namduna lausilagi India gi loilam oire masidagi tongan baning tamba laibak ohennabagi damak lalhau chathaduna numit asida general strike chatharingai matamde school college gi mahairoi singna saruk yaduna mars Patchatpa amadi NCC squad down na chingba yauna lanai organization kya so saruk yarame
ꯃꯤꯌꯥꯝꯅꯁꯨ ꯂꯩꯉꯥꯛꯅꯁꯨ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯊꯧꯔꯝ ꯑꯆꯧꯕ ꯊꯧꯔꯝ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯉꯁꯤꯗꯤ ꯂꯩꯉꯥꯛ ꯈꯛꯇꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯁꯔꯨꯛ ꯌꯥꯕ ꯐꯪꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅꯗꯕꯒꯨꯝ ꯂꯩꯅꯔꯤ ꯑꯁꯨꯝꯅ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯑꯆꯧꯕ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛꯇꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯗꯦ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩ ꯆꯍꯤ ꯑꯁꯤꯗꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯅꯤꯄꯨꯔꯗꯒꯤ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯂꯒ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯒꯤ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯦꯖꯣꯔꯤꯇꯤ ꯃꯤꯇꯩꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯂꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯤꯇꯩꯗ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯂꯕꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯕꯨ ꯑꯔꯥꯟꯕ ꯇꯧꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯍꯨꯠ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯂꯗꯨꯅ ꯃꯤꯇꯩꯗ ꯂꯥꯟꯗꯥꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯒꯤ ꯃꯩꯇꯩꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯄꯨ ꯋꯥꯔꯧꯅꯔꯤ ꯃꯁꯤꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 65 ꯁꯨꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤꯗꯗꯤ ꯍꯥꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯔꯛꯇꯕꯗꯒꯤ ꯍꯦꯟꯅ ꯗꯨꯝ ꯁꯔꯨꯛ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯈꯜ ꯂꯩꯅꯔꯛꯂꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯏꯟꯗꯤꯌꯥꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯃꯁꯤꯅ ꯀꯔꯝꯕ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯅꯔꯤ ꯃꯁꯤꯅꯤ ꯄꯥꯎꯅꯤꯜꯈꯣꯜꯗꯒꯤ ꯂꯧꯈꯠꯆꯕ ꯃꯇꯝꯒꯤ ꯋꯥꯐꯝ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯥꯟꯗꯝꯗꯒꯤ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯃꯗꯤ ꯁꯛꯈꯤꯕ ꯋꯥꯁꯛ ꯃꯥꯡꯈꯤꯗꯅꯕ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯁꯦ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯆꯩꯆꯠ 22 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯋꯥꯛꯆꯤꯡꯒꯤ 14ꯅꯤ ꯄꯥꯟꯕ ꯀꯨꯝꯖꯥ 2023 ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯔꯤꯕ ꯀꯣꯅꯨꯡ ꯀꯪꯂꯥꯒꯤ ꯎꯇ꯭ꯔꯥ ꯁꯪꯒꯤ ꯃꯃꯥꯡꯗ ꯉꯁꯤꯒꯤ 12 ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯉꯥꯛꯀꯤ ꯃꯩꯇꯩꯒꯤ MLA ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟꯒꯤ MLAꯒ ꯂꯣꯏꯅꯅ ꯂꯣꯛ ꯁꯚꯥ ꯑꯃꯗꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯌꯥꯎꯕ ꯃꯤꯐꯝ ꯑꯃꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯑꯌꯨꯛꯀꯤ ꯄꯨꯡ 10:30ꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯅ ꯈꯪꯃꯤꯟꯅꯗꯕ ꯌꯥꯗꯕ ꯃꯤꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯉꯁꯤꯗꯒꯤ ꯆꯍꯤ 3,000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯒꯤ ꯂꯩꯄꯥꯛ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯃꯆꯦ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯝꯗꯝ ꯁꯦꯝꯅꯕꯒꯤꯗꯃꯛ ꯑꯇꯝꯅꯅ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯀꯤꯖꯣꯁꯤꯡꯅ ꯍꯧꯈꯤꯕ ꯏꯪ 2023ꯒꯤ ꯃꯦꯒꯤ 3ꯗꯒꯤ ꯂꯦꯞꯇꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯇꯕꯗꯒꯤ ꯉꯁꯤꯗꯤ ꯚꯥꯔꯠꯇ ꯇꯤꯜꯂꯤꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯑꯣꯏꯈꯤꯕ ꯉꯔꯥꯡꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯁꯤꯜꯂꯤꯕ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯇꯩ MLAꯁꯤꯡ ꯑꯃꯗꯤ MPꯁꯤꯡꯒꯤ ꯃꯤꯐꯝꯅꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯆꯍꯤ 130 ꯈꯔ ꯍꯦꯟꯕꯗ ꯉꯥꯏꯔꯤꯕ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯇ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯂꯒ ꯂꯩꯔꯛꯄ ꯀꯨꯀꯤꯖꯣꯁꯤꯡꯅ ꯃꯥꯟꯅꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯖꯥꯂꯦꯡꯉꯝ ꯀꯧꯕ ꯂꯝꯗꯝ ꯑꯃ ꯁꯦꯝꯅꯕꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯔꯥꯟꯕꯇꯅ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯅꯝꯗꯨꯅ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯃꯤꯇꯩꯁꯤꯡꯕꯨ ꯃꯥꯂꯦꯝꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯂꯒ ꯃꯈꯣꯏꯒꯤ ꯂꯝ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡꯗ ꯂꯥꯟꯖꯗꯕ ꯃꯤꯇꯩ ꯃꯤꯆꯝ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛ ꯇꯉꯥꯏꯐꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯇꯩꯁꯤꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯗ ꯃꯤꯇꯩ MLA MPꯁꯤꯡꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯣꯏꯔꯛꯄꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯍꯟꯗꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯃꯔꯨ ꯑꯣꯏꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤꯒꯤ ꯑꯃꯗꯤ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤꯡ ꯌꯥꯎꯅ ꯄꯨꯟꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯆꯪꯒꯅꯤ ꯈꯜꯂꯤ ꯑꯃꯔꯣꯝꯗ ꯃꯤꯇꯩ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤꯁꯤꯡꯒꯤ MLA ꯑꯃꯗꯤ MPꯁꯤꯡꯅ ꯑꯈꯟꯅꯕ ꯊꯧꯗꯥꯡꯁꯤꯡꯒꯤ ꯄꯣꯔꯝ ꯌꯥꯠꯃꯤꯟꯅꯕꯒꯤ ꯃꯇꯝ ꯍꯧꯖꯤꯛ ꯎꯏꯔꯛꯄꯒꯨꯝ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯔꯨ ꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯅ ꯈꯟꯅꯕ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯁꯤꯗꯒꯤ ꯃꯆꯦꯠ ꯑꯃꯠꯇ ꯃꯥꯡꯍꯟꯗꯅ ꯀꯥꯏꯍꯟꯗꯅ ꯍꯣꯠꯅꯕꯗ ꯉꯁꯤꯃꯛ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯀꯌꯥ ꯍꯥꯟꯅ ꯄꯥꯏꯈꯠꯃꯤꯟꯅꯕ ꯀꯌꯥ ꯂꯩꯈꯤꯕꯁꯤꯡꯗꯒꯤ ꯈꯔꯒ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯕꯒꯤ ꯄꯣꯔꯝ
ꯌꯥꯠꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯤꯇꯩꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ MLAꯁꯤꯡꯅ ꯈꯟꯅꯔꯒ ngarang ꯂꯧꯃꯤꯟꯅꯈꯤꯕ ꯋꯥꯔꯦꯞ 6 ꯍꯥꯏꯕꯗꯤ Arambai Tengolgi mihutsinga mitei MLA minister amadi MP singi warepsing adu thabak oina India lengakna atubada pangthok hananaba honabada mai paknaba honabagi matam oire haina khalle sigumba haukiba numit chaichat kunga mari tha ama kumjali singani kunga mari gi mifamna kanglagi utra mamangda laukiba warep adumak puari gi tangkakta yahhoragadaba oiba maramna ibudau pakhangbagi maming pallaga wasak warep adu lemna manghandanaba ngasigi Manipur lengakna siba amadi changbagi langdaida leplaga laukiba warepu Manipur kanba ngamnaba khongpham handoktaba chomgadaba mali masini pujarakliba pandamdagi laukachaba matamgi Wapham makhatarakpada ngasigi Rashi Phal amu mayam puna taminase Mesh Rashi lauthokning bakara lairabaso na chaknaral chawkhatpa mina phana sonaba na sanana gi mateng phangjaba mikok thongba numitni lesha pakhang singi oina mari hanagum phai Mesh Rashi asauba amadi napal uthokanu mi loina bahayo ningbadi thungani oijaba tanbida mi ngaidana khuchau thabata matang chagani Lesha pakhang singi oina laibak phai Mithun Rashi afaba marup tangani haksang sunungaiba watli thawyam puganu hanadai panglakpa thabak tamak pangu phingbana tathigani lesha pakhang singi oina wangang lati chokani Karkarasi charang nadana kantharaga thau panglabadi kanajagani asa chawba yaba numini fatte khanglaba thabak tamai onsilabadi akiba nangani lesha pakhang singi oina pukning penjagani Singarasi haksang nungaiba amadi pairaki lausing chawbana mina lakjaba ngamloi ningba loina thongdragasu thabak khara di pangani lesha pakhang singi oina nungsi mari phagatgani Kanyarasi wakhal gi pangal leiba ngang sakpa haiba arang arak phangbagum nungai jaba numitni yeknabana odba yabadi lei sawat-kanu lesha pakhang singi oina laibak phai Tolarasi ningba mapa jagani lausing pudokpa laina ngamgani aduna wakal tanadaba leirabadi tanathokpa yarani marupti maraulei lesha pakhang singi oina laibak phai Brisik Rashi wakal thokpa watli pukningda chingnaba fawgani hanthaba loina ganu maram khangdana hoyafaganu lan mayeng tagani Lesha pakhang singi oina nungsibana chale Dhanu Rashi napal asauba amadi charangnaba yaudana leyu nungsiba marup natragana akhang ahaigi pautak lauraga Thaupango natrabadi faroi lesha pakhang singi oina khoirangba khoisaunagani Makarasi ningjaba soidana thongani yaknabana karisu tawba ngamloi lai guruna su yamna chali asaubana di kaina hanba yai tapthau Lesha pakhang singi oina nungsiba phangbai nungai kumbarasi yatnaba miwa lauba ai asing shaba amatta kanaroi khantaragadi mai pakani anauba sadu yumpham oiba chakhotkani lesha pakhang singi oina laibak phagani aroibada minarasi hoya faraba amadi nakha thabagi walumna laurabadi mangjagani chingnaba khara poklasu migi matengna thabak pangani mikok thongani lesha pakhang singi oina nungsibana chale masini pujarakliba gasigi Rashi Phal amadi matamgi Wapham gasigi YouTube live streaming da miyeng tabiriba amadi Facebook page da miyeng tabiriba pumnamakpu Nirmala Thangjamna amukana khurumjari Nungairaba paujel Adomna civil service examination natragana Bank Piona Chingma, Tongan Tongan examination singda, Sharuk Yagadaba Leraba, Loinana, Adom Mahiroi Ama Oiraba, Amadi, Adong study Tonana Gidama, Mapam Amatibo Iraba, Masikatanatana, work from home Gidamakta, Yamna Inktapa Amadi Kudong Chabakaya Fanglaba Mapam Amatibo Irabadi, Adom, Wabirogan. Exxon, Co-working and Study Space by Foster Foundation, Thobal Mela Ground, Thobal, Manipur. Hariba mafam asida khudong chaba punmama leizari lakliba February gi tang 15 fawada anauba chahina lakpagi 20% gi discount pizari mafam asida fully air condition oiraba amadi mahuksagi yamna ing taplaba mafam ama oiri isagi personal cabin amadi locker gi khudong chaba leizari high speed internet gi khudong chaba su thamjari mafam asida nungti gi fongliba daily newspaper amadi thagi chapongna singba phanghali adomna karigumba late night study tawning labadi madugi khudong chaba su leizari yamna secure oiraba campus amani amadi mafam asida CCTV na monitoring tawjari parking space marang kaina leizari khudong chaba tana pik thalaba mafam akopa marol gi dama call tawiyu
878-7743-964 Amukka hana 878-7743-964 Loinana axonbyfoster@gmail.com Ngasi maglengsinbiro Axon Co-working and Study Space by Foster Foundation Thoban Mela Ground Thobal Manipur Hangdokchari Ayush Healing Point Armani Building Pakhang Lapam Pareng Kaksing Khunyai Lekai Mafam masida Ayush ki laing bagi khudong saba phangbiragani loinana makal khudimaki therapy tobagi khudong saba su phangbigani therapy makal singadudi homeopathic consultation yoga and naturopathic consultation Ayush medicine acupuncture massage therapy yoga therapy steam bath ultrasound therapy interferential therapy infrared therapy vibro massage back therapy weight loss therapy asina sima makhal kaya gi therapy sing phambigani loinana liver gi anaba amadi kidney da nung leiba amadi tonsillitis skin gi problem loinana nupi gi anaba sing amadi anxiety stress tumba yadaba sina singba sigi laing gi khudong saba pijari masi khaktana tana allergic oiba gout leiba heart amadi masigi mari leinaba leina sing diabetes amadi haksang gi weight hengatpa tonga tonga balena kaya gi maram dasu tanabibe yagani Ningtokaba numitagina thangja numit ki ayuk pung 8 dagina pung 2 fauba loinana nomaiji numit ayuk pung 9 dagina nungthil pung 3 faubagi doctor unabi bagi khudong saba phangbigani akopa marol gidama